ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯃꯥ ꯑꯣꯏꯅꯤꯡꯕꯤ ꯂꯥꯏꯔꯦꯝꯕꯤ ꯌꯦꯡꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯥꯁꯤꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯖꯔꯕ ꯃꯅꯤ ꯃꯨꯛꯇꯥꯅ ꯂꯩꯇꯦꯡꯂꯕ ꯂꯥꯏꯔꯩꯄꯥꯛꯇ ꯌꯦꯡꯕꯤꯅ ꯃꯁꯥ ꯐꯟꯗꯨꯅ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯩ꯫ ꯃꯥꯒꯤ ꯃꯇꯥ ꯃꯪꯂꯩꯃ ꯑꯃꯁꯨꯡ ꯇꯦꯟꯊꯥꯁꯨ ꯌꯥꯎꯔꯛꯇꯨꯅ ꯃꯈꯣꯏ ꯁꯤꯟꯊꯨꯡꯅ ꯄꯥꯏꯔꯝꯃꯤ꯫ ꯌꯦꯡꯕꯤꯅ "ꯏꯇꯥꯈꯣꯏ, ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯆꯤꯡꯂꯦꯝꯂꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯄꯥꯏꯅꯕ ꯃꯁꯥ ꯄꯥꯟꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯕ ꯄꯥꯏꯅꯤꯡꯕ ꯃꯐꯝꯁꯤꯡꯗ ꯄꯥꯏꯕ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕ?" ꯃꯪꯂꯩꯃꯅ "ꯁꯤꯕ ꯍꯥꯏꯕꯁꯨ ꯂꯩꯇꯕ ꯀꯔꯝꯕ ꯈꯨꯁꯦꯝꯅꯣ ꯑꯩꯈꯣꯏꯁꯦ? ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯡꯗ ꯃꯁꯥ ꯄꯥꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ?" ꯇꯦꯟꯊꯥꯅ "ꯏꯇꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯁꯤꯕ ꯀꯧꯕ ꯂꯩꯇꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯡ ꯄꯥꯏꯅꯕ ꯃꯁꯥ ꯄꯥꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ?" ꯌꯦꯡꯕꯤꯅ "ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯆꯤꯡꯈꯨꯕꯅ ꯈꯪꯂꯤꯕꯅꯦ꯫ ꯑꯇꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯤ ꯃꯥꯒꯤ ꯊꯕꯛ ꯄꯤꯗꯨꯅ ꯃꯈꯣꯏꯅ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯇꯧꯐꯝ ꯈꯪꯗꯅ ꯏꯊꯧ ꯂꯩꯇꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯁꯦ ꯇꯟꯁꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏ ꯆꯤꯡꯈꯨꯕꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ." ꯃꯪꯂꯩꯃꯅ "ꯆꯠꯁꯤ꯫ ꯑꯩꯈꯣꯏ ꯀꯥꯟꯅꯗꯕ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯏꯔꯩꯄꯥꯛꯁꯦ ꯁꯪꯗꯨꯅ ꯁꯨꯝ ꯂꯩꯕꯁꯦ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯇꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯨꯝꯅ ꯂꯩꯅꯤꯡꯂꯦ." ꯌꯦꯡꯕꯤ ꯑꯃꯁꯨꯡ ꯃꯇꯥ ꯑꯅꯤꯗꯨ ꯂꯥꯏꯒꯤ ꯃꯀꯣꯛ ꯆꯤꯡꯈꯨꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯆꯤꯡꯈꯨꯕꯗꯤ ꯑꯇꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯕꯨ ꯊꯕꯛ ꯄꯤꯗꯨꯅ ꯃꯥꯅ ꯆꯠꯀꯗꯕ ꯃꯐꯝꯁꯤꯡꯗ ꯊꯥꯔꯝꯃꯤ꯫ ꯌꯦꯡꯕꯤꯅ "ꯏꯄꯥꯟ ꯏꯪꯊꯧ, ꯅꯆꯥ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤ꯫ ꯏꯄꯥꯕꯨ ꯃꯇꯤꯛ ꯃꯒꯨꯟ ꯍꯦꯟꯅ ꯆꯥꯎꯕ ꯑꯣꯏꯁꯅꯨ, ꯅꯃꯣꯝ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ." "ꯅꯈꯣꯏꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯅꯈꯣꯏ ꯂꯥꯏꯔꯩꯄꯥꯛꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯅꯊꯧ ꯀꯥꯎꯔꯕ꯭ꯔꯣ?" ꯃꯪꯂꯩꯃꯅ "ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯂꯥꯏꯔꯩꯄꯥꯛꯁꯤꯕꯨ ꯁꯨꯝ ꯁꯪꯗꯨꯅ ꯂꯩꯕꯁꯦ ꯍꯩꯅꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯇꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯨꯝꯅ ꯃꯐꯝ ꯀꯌꯥꯗ ꯆꯠꯄꯒꯨꯝꯅ ꯑꯩꯈꯣꯏꯕꯨꯁꯨ ꯏꯄꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯍꯥꯞꯄꯤꯅꯕ ꯍꯥꯏꯖꯔꯤ." "ꯅꯈꯣꯏꯁꯨ ꯂꯥꯏꯔꯩꯄꯥꯛ ꯑꯁꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯤꯔꯤꯕꯅꯤ꯫ ꯑꯇꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯈꯣꯏꯒꯤꯅ ꯍꯦꯟꯅ ꯆꯥꯎꯔꯤꯕꯅꯤ." ꯌꯦꯡꯕꯤꯅ "ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯂꯥꯏꯔꯩꯄꯥꯛꯁꯤꯗꯒꯤ ꯑꯇꯩ ꯊꯕꯛ ꯄꯥꯝꯃꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯤꯕꯁꯤ ꯇꯣꯛꯂꯒ ꯑꯇꯣꯞꯄ ꯑꯇꯩ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯍꯟꯕꯤꯌꯨ." "ꯐꯔꯦ, ꯅꯈꯣꯏꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯁꯤ ꯇꯧꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛꯇꯗꯤ ꯈꯟꯈꯤꯒꯦ." ꯇꯦꯟꯊꯥꯅ "ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯕꯨ ꯑꯇꯩ ꯊꯕꯛꯁꯤꯡꯗ ꯌꯥꯎꯅꯕ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯁꯦ ꯄꯥꯝꯗ꯭ꯔꯦ." "ꯅꯈꯣꯏꯅ ꯂꯥꯏꯔꯩꯄꯥꯛꯁꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯁꯤ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛꯇ ꯈꯜꯂꯒ ꯅꯈꯣꯏꯕꯨ ꯑꯃꯨꯛ ꯀꯧꯔꯛꯀꯦ." ꯌꯦꯡꯕꯤ ꯃꯇꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯏꯔꯩꯄꯥꯛ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯁꯤ ꯇꯣꯛꯇꯨꯅ ꯑꯇꯣꯞꯄ ꯊꯕꯛꯁꯤꯡꯗ ꯌꯥꯎꯔꯅꯤ ꯈꯟꯕꯗ ꯃꯈꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯤꯡꯈꯨꯕꯅ ꯃꯈꯣꯏꯕꯨ ꯀꯧꯔꯦ꯫ ꯃꯥꯅ ꯌꯦꯡꯕꯤ ꯑꯃꯁꯨꯡ ꯃꯇꯥꯁꯤꯡꯕꯨ ꯀꯧꯗꯨꯅ ꯃꯥꯒꯤ ꯑꯅꯧꯕ ꯊꯕꯛ ꯑꯃꯃꯝ ꯄꯤꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯨꯕꯅ "ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯁꯤꯡꯁꯤ ꯄꯤꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯊꯧꯗꯥꯡ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨ꯫ ꯌꯦꯡꯕꯤ, ꯅꯪꯅ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯇꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯒꯗꯕꯅꯤ." "ꯑꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯅ ꯏꯄꯥꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ." ꯆꯤꯡꯈꯨꯕꯅ ꯌꯦꯡꯕꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯇꯥ ꯃꯪꯂꯩꯃ ꯑꯃꯁꯨꯡ ꯇꯦꯟꯊꯥ ꯃꯥꯒꯤ ꯊꯕꯛ ꯄꯤꯈꯤ꯫ ꯃꯪꯂꯩꯃ ꯑꯃꯁꯨꯡ ꯇꯦꯟꯊꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯍꯜꯂꯝꯗꯦ꯫ ꯆꯤꯡꯈꯨꯕꯅ "ꯏꯄꯥꯒꯤ ꯌꯦꯡꯕꯤ, ꯅꯪꯅ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯇꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨ꯫ ꯐꯠꯇꯕ ꯇꯧꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕ ꯅꯍꯥꯛꯀꯤ ꯅꯊꯧꯅꯤ꯫ ꯑꯐꯕ ꯇꯧꯕꯁꯤꯡꯕꯨꯅ ꯉꯥꯛ ꯁꯦꯟꯕꯤꯌꯨ꯫ ꯐꯔꯦ, ꯅꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯄ ꯍꯧꯔꯣ." ꯌꯦꯡꯕꯤ ꯃꯇꯥꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯄꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯅ ꯀꯪꯂꯩ ꯍꯥꯏꯕ ꯃꯐꯝ ꯑꯃꯗ ꯄꯥꯏꯔꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯄꯥꯏꯔꯛꯄꯗꯨ ꯃꯐꯝꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯃ ꯃꯥꯒꯤ ꯁꯟ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯃꯆꯥꯗꯨꯅ ꯃꯤ ꯃꯥꯟꯕ ꯃꯁꯥ ꯄꯥꯟꯕꯗꯨ ꯎꯕꯗ ꯀꯤꯗꯨꯅ ꯃꯥꯒꯤ ꯁꯟꯁꯤꯡꯗꯨ ꯊꯅꯝꯂꯒ ꯈꯨꯟ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯥꯅ ꯆꯦꯜꯂꯛꯇꯨꯅ ꯃꯄꯥꯗ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯝꯂꯤ꯫ "ꯄꯥꯕꯨꯡ,
ꯑꯩꯅ ꯁꯟ ꯁꯦꯠꯂꯤꯉꯩꯗ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯕ ꯃꯁꯥ ꯄꯥꯟꯕ ꯑꯃ ꯏꯅꯥꯛꯇ ꯄꯥꯏꯔꯛꯄ ꯎꯔꯦ ꯑꯩꯅ ꯌꯦꯡꯕꯗ ꯅꯨꯄꯤꯅꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯩ ꯇꯥꯏꯕꯪ ꯃꯤꯁꯨ ꯃꯥꯟꯗꯦ ꯅꯣꯡꯗ꯭ꯔꯦꯝꯕꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯤ ꯃꯥꯟꯕ ꯃꯁꯥ ꯄꯥꯟꯕ ꯃꯪ ꯑꯣꯏꯔꯝꯒꯅꯤ ꯆꯠꯂꯣ ꯁꯟꯗꯨ ꯐꯖꯅ ꯁꯦꯠꯂꯨ ꯁꯥꯟꯅꯅꯤꯡꯕꯒꯤ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯅꯄꯥ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯅ ꯆꯠꯂꯒ ꯁꯟꯗꯣ ꯑꯃꯨꯛꯇ ꯁꯖꯤꯛ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯄꯤꯖꯔꯨꯈꯤꯒꯦ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯨ ꯅꯣꯡꯗ꯭ꯔꯦꯝꯕꯁꯤ ꯃꯆꯥꯅꯨꯄꯥ ꯍꯦꯟꯊꯣꯏꯕ ꯄꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯈꯤ ꯃꯥꯅ ꯁꯟ ꯈꯔ ꯂꯣꯏꯗꯨꯅ ꯃꯆꯥꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯆꯥ ꯍꯦꯟꯊꯣꯏꯕꯅ ꯎꯔꯛꯄꯗꯨ ꯊꯥꯖꯔꯝꯗꯦ ꯃꯍꯥꯛꯅ ꯃꯆꯥꯅ ꯁꯟ ꯁꯤꯜꯂꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ ꯃꯥꯅ ꯁꯟꯁꯤꯡꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯕꯗꯨ ꯈꯣꯝꯂꯝꯃꯤ ꯃꯥꯅ ꯆꯥꯏꯊꯣꯛꯂꯤꯕ ꯁꯟꯁꯤꯡꯗꯨ ꯀꯟꯅ ꯈꯣꯝꯂꯤꯉꯩꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯌꯦꯡꯕꯤ ꯑꯗꯨ ꯊꯦꯡꯅꯔꯤ ꯏꯍꯦ ꯅꯨꯄꯤ ꯃꯆꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦꯅ ꯇꯧꯔꯤꯕꯅꯣ ꯑꯩ ꯀꯪꯂꯩ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦꯅ ꯇꯧꯕꯅꯤ ꯑꯩ ꯂꯃꯨꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯈꯪꯕꯤꯔꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯏꯕꯦꯝꯃ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅꯤ ꯀꯪꯂꯩ ꯍꯥꯏꯔꯤꯕꯁꯤ ꯑꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯕ ꯂꯝꯕꯤꯁꯤ ꯐꯥꯎꯔꯒ ꯆꯠꯂꯒ ꯀꯪꯂꯩ ꯈꯨꯜ ꯂꯩꯔꯕꯅꯤ ꯑꯣ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯈꯪꯖꯗ꯭ꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯑꯃꯨꯛꯇ ꯈꯨꯟꯗꯨꯗ ꯆꯠꯂꯨꯈꯤꯒꯦ ꯌꯦꯡꯕꯤ ꯀꯪꯂꯩ ꯍꯥꯏꯔꯤꯕ ꯈꯨꯟꯗꯨ ꯇꯝꯅ ꯆꯠꯂꯤ ꯅꯣꯡꯗ꯭ꯔꯦꯝꯕꯁꯨ ꯃꯥꯒꯤ ꯁꯟꯁꯤꯡꯗꯨ ꯈꯣꯝꯖꯤꯟꯕ ꯃꯇꯨꯡ ꯍꯣꯏꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯅꯨꯃꯤꯠꯁꯨ ꯇꯥꯒꯦ ꯇꯧꯔꯦ ꯅꯣꯡꯗ꯭ꯔꯦꯝꯕꯁꯨ ꯃꯥꯒꯤ ꯁꯟꯁꯤꯡꯗꯨ ꯍꯣꯏꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯦꯡꯕꯤ ꯃꯇꯣꯝꯇ ꯂꯝꯕꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯦ ꯅꯨꯄꯤ ꯃꯝꯂꯕꯁꯤꯗ ꯀꯔꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯀꯅꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯣ ꯃꯇꯝꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯆꯠꯂꯣ ꯅꯌꯨꯝꯗ ꯆꯪꯉꯨ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯑꯍꯤꯡꯁꯤꯗꯪꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯊꯨꯡꯂꯒꯦ ꯑꯩ ꯃꯐꯝ ꯑꯃꯗ ꯆꯠꯀꯦꯅ ꯇꯧꯕꯅꯤ ꯃꯝꯂꯕꯗꯨꯗ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯀꯧꯕꯤꯗꯦ ꯌꯥꯔꯕꯗꯤ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯌꯥꯕꯤꯗꯨꯅ ꯑꯍꯤꯡꯁꯤꯗꯪ ꯅꯪꯒꯤ ꯌꯨꯝꯗ ꯂꯦꯛꯂꯒꯦ ꯌꯥꯏ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ ꯑꯩꯒꯤ ꯁꯟꯁꯤꯡꯁꯦ ꯁꯪꯒꯣꯜꯗ ꯑꯃꯨꯛꯇ ꯄꯨꯟꯕ ꯆꯠꯈꯤꯒꯦ ꯁꯤꯗ ꯉꯥꯏꯔꯝꯃꯨ ꯅꯣꯡꯗ꯭ꯔꯦꯝꯕꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯃꯥꯒꯤ ꯁꯟꯁꯤꯡꯗꯨ ꯁꯪꯒꯣꯜꯗ ꯄꯨꯜꯂꯤ ꯃꯥꯅ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨꯗ ꯂꯥꯛꯂꯒ ꯌꯦꯡꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯕꯤꯈꯤ ꯄꯟꯊꯧ ꯅꯨꯄꯤꯁꯤꯗꯤ ꯄꯂꯦꯝꯗꯨꯔꯥ ꯅꯍꯥꯟꯈꯩꯗꯤ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯣ ꯏꯃꯥ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯏꯃꯥ ꯀꯗꯥꯏꯗꯁꯨ ꯆꯠꯇꯦ ꯏꯃꯥ ꯀꯗꯥꯏꯗꯁꯨ ꯆꯠꯂꯣꯏ ꯍꯌꯦꯡꯗꯩꯗꯤ ꯏꯃꯥꯅ ꯅꯪꯕꯨ ꯂꯣꯏꯅꯗꯣꯏꯅꯦ ꯅꯣꯡꯗ꯭ꯔꯦꯝꯕ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯇꯨꯃꯤꯟꯅ ꯌꯦꯡꯕꯤꯅ ꯃꯆꯥꯅꯨꯄꯥ ꯍꯦꯟꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯃꯥꯅ ꯌꯦꯡꯕꯤꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯕꯤꯔꯛꯇꯨꯅ ꯌꯦꯡꯕꯤꯗ ꯄꯤꯕꯤꯔꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩ ꯏꯁꯤꯡ ꯊꯛꯆꯗꯦ ꯅꯆꯥꯅꯨꯄꯥꯁꯤꯒꯤꯗꯃꯛ ꯆꯥꯛ ꯊꯣꯡꯕꯤꯔꯣ ꯃꯥꯅ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯍꯣꯏꯅꯦ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯦ ꯄꯥꯕꯨꯡ ꯆꯥꯛ ꯊꯣꯡꯕꯤꯔꯣ ꯏꯃꯥ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯂꯤꯕꯤꯌꯣ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯋꯥꯔꯤ ꯂꯤꯕꯤꯗꯣꯏꯅꯦ ꯀꯔꯤ ꯋꯥꯔꯤ ꯂꯤꯕꯤꯗꯣꯏꯅೋ ꯏꯆꯥꯅ ꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯏꯃꯥꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯤꯕꯤꯌꯣ ꯍꯦꯂꯣꯏꯒꯤ ꯋꯥꯔꯤꯗꯤ ꯂꯤꯕꯤꯒꯅꯨ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯂꯤꯕꯤꯔꯣꯏ ꯏꯃꯥꯅ ꯂꯤꯒꯗꯕꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯁꯥ ꯄꯥꯟꯕꯗꯨꯅ ꯑꯇꯤꯌꯥꯗ ꯀꯣꯏꯄꯥꯏ ꯄꯥꯏꯕꯒꯤ ꯋꯥꯔꯤ ꯂꯤꯕꯤꯗꯣꯏꯅꯦ ꯎꯆꯦꯛꯀꯨꯝꯅ ꯃꯁꯥ ꯄꯥꯟꯕ꯭ꯔꯣ ꯏꯃꯥ ꯉꯁꯤ ꯑꯩꯅ ꯃꯁꯥ ꯄꯥꯟꯕ ꯃꯤ ꯃꯥꯟꯕ ꯑꯃ ꯑꯩꯅ ꯁꯟ ꯁꯦꯜꯂꯤꯉꯩꯗ ꯎꯕꯗꯣ ꯑꯗꯨ ꯃꯥꯜꯂꯦ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯁꯦ ꯃꯤ ꯃꯥꯟꯕ ꯄꯥꯏꯅꯕ ꯃꯁꯥ ꯄꯥꯟꯕꯅꯦ ꯃꯈꯣꯏꯗꯤ ꯇꯥꯏꯕꯪꯁꯤꯗ ꯂꯩꯇꯦ ꯃꯈꯣꯏꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯕꯅꯦ ꯅꯣꯡꯗ꯭ꯔꯦꯝꯕꯅ ꯌꯦꯡꯕꯤꯒꯤ ꯋꯥꯔꯤꯗꯨ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯇꯥꯔꯝꯃꯤ ꯌꯦꯡꯕꯤꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯒ ꯈꯦꯠꯅꯩ ꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯗ ꯅꯨꯄꯤꯁꯤꯒꯤ ꯃꯔꯝ ꯀꯨꯞꯅ ꯊꯤꯗꯕ ꯌꯥꯗꯦ ꯃꯁꯛ ꯃꯇꯧꯁꯨ ꯌꯦꯡꯕꯗ ꯇꯥꯏꯕꯪ ꯃꯤꯁꯨ ꯃꯥꯟꯗꯦ ꯈꯔꯗꯤ ꯑꯩ ꯆꯤꯡꯅꯩ ꯏꯆꯥꯅ ꯎꯈꯤꯕ ꯄꯥꯏꯅꯕ ꯃꯁꯥ ꯄꯥꯟꯕ ꯃꯤꯗꯣ ꯑꯣꯏꯔꯝꯗꯨꯅ ꯑꯩ ꯑꯃꯨꯛ ꯗꯁꯥ ꯇꯥꯅꯤꯗ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯕꯅꯣ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯨꯝꯅ ꯆꯥꯕ ꯊꯛꯄ ꯇꯧꯕ꯭ꯔꯣ ꯇꯧꯗꯦ ꯃꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯅ ꯆꯥꯛ ꯆꯥꯕ ꯊꯛꯄꯒꯨꯝꯅ ꯂꯩꯇꯦ ꯃꯈꯣꯏꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯆꯥꯗ꯭ꯔꯕꯁꯨ ꯍꯤꯡꯕ ꯉꯝꯃꯤ ꯇꯨꯝꯕꯁꯨ ꯂꯩꯇꯦ ꯃꯈꯣꯏꯗꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯤ ꯃꯈꯜ ꯑꯃꯅꯤ ꯑꯩꯁꯨ ꯃꯣꯏꯒꯨꯝꯅ ꯄꯥꯏꯅꯕ ꯃꯁꯥ ꯄꯥꯟꯕ ꯆꯥꯛꯁꯨ ꯆꯥꯗꯕ ꯑꯩ ꯃꯈꯣꯏꯒꯨꯝꯅ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕꯤꯔꯔꯣꯏ ꯑꯗꯨ ꯏꯃꯥ ꯃꯈꯣꯏꯗꯤ ꯀꯔꯤꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯗ꯭ꯔꯤꯕꯅꯣ ꯃꯈꯣꯏꯗꯤ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯂꯩꯕꯅꯤ ꯃꯤꯑꯣꯏꯕꯁꯤꯡꯗꯤ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯐꯝꯗꯨꯗ ꯂꯥꯛꯄ ꯉꯝꯗꯦ ꯂꯥꯏꯒꯨꯝꯅ ꯃꯇꯤꯛꯁꯨ ꯂꯩꯇꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗꯤ ꯏꯃꯥ ꯃꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯨꯝꯅ ꯁꯤꯕ ꯂꯩꯕ꯭ꯔꯣ ꯃꯈꯣꯏꯗꯤ ꯁꯤꯕ ꯍꯥꯏꯕ ꯂꯩꯇꯦ
ꯑꯗꯨꯝ ꯍꯤꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯂꯥꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯂꯥꯏꯅ ꯁꯥꯎꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯝꯕꯅ ꯃꯁꯤꯕꯨ ꯇꯥꯕꯗ ꯌꯦꯟꯕꯤ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤ, ꯂꯥꯏꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕ ꯃꯥꯜꯂꯤ ꯈꯜꯂꯝꯃꯤ꯫ ꯌꯦꯟꯕꯤꯅ ꯍꯦꯟꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯣꯡꯗ꯭ꯔꯦꯝꯕ ꯌꯦꯟꯕꯤꯒ ꯃꯆꯥ ꯍꯦꯟꯊꯣꯏꯕꯒꯤꯗꯃꯛꯇ ꯆꯥꯛ ꯄꯨꯕꯤꯔꯛꯂꯤ꯫ ꯐꯔꯦ, ꯋꯥꯔꯤꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯕꯤꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯆꯥꯛꯁꯦ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯣ꯫ ꯏꯃꯥꯅ ꯆꯥꯛ ꯏꯟꯕꯤꯒꯦ ꯁꯦ꯫ ꯆꯥꯛꯁꯦ ꯅꯪꯒꯤꯗꯃꯛꯇꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯏꯆꯥꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯆꯥꯔꯣ꯫ ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯄꯤꯖꯈꯤꯒꯦ꯫ ꯏꯃꯥ ꯆꯥꯛ ꯏꯜꯂꯒꯦ, ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯣ꯫ ꯍꯌꯦꯡꯗꯤ ꯏꯃꯥꯅ ꯉꯥ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯂꯒ ꯄꯤꯖꯗꯣꯏꯅꯦ꯫ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ? ꯉꯥꯗꯨꯗꯤ ꯀꯅꯥꯅ ꯐꯥꯗꯣꯏꯕ ꯏꯃꯥ? ꯑꯦ, ꯅꯪꯒꯤ ꯄꯥꯕ ꯂꯩꯔꯤꯕꯁꯤꯗꯤ ꯃꯥꯅ ꯇꯨꯔꯦꯜꯗ ꯆꯠꯂꯒ ꯐꯥꯗꯣꯏꯅꯦ, ꯑꯗꯨꯒ ꯏꯃꯥꯅ ꯊꯣꯡꯗꯣꯏꯕ꯫ ꯌꯦꯟꯕꯤꯅ ꯍꯦꯟꯊꯣꯏꯕ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯍꯦꯟꯊꯣꯏꯕꯕꯨ ꯇꯨꯝꯍꯜꯂꯦ꯫ ꯌꯦꯟꯕꯤꯁꯨ ꯅꯣꯡꯗ꯭ꯔꯦꯝꯕꯒ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯨ ꯍꯥꯏꯗ꯭ꯔꯦ, ꯑꯩ ꯌꯦꯟꯕꯤ, ꯊꯪꯅꯕ ꯈꯨꯟ ꯑꯁꯤꯗꯒꯤꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ? ꯆꯍꯤ ꯀꯌꯥꯝ ꯁꯨꯈ꯭ꯔꯕꯒꯦ ꯃꯥꯅ ꯂꯩꯈꯤꯗꯕꯁꯦ? ꯀꯨꯏꯔꯦ꯫ ꯏꯆꯥ ꯍꯦꯟꯊꯣꯏꯕꯅ ꯊꯥ 5 ꯐꯥꯔꯛꯂꯕ ꯃꯇꯨꯡꯗꯅꯤ꯫ ꯃꯍꯥꯛ ꯀꯟꯅ ꯅꯥꯕꯗꯒꯤ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯅꯣꯡꯗꯝꯕ ꯃꯥꯅ ꯇꯝꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯈꯟꯗꯨꯅ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕꯅꯤ꯫ ꯑꯉꯥꯡꯁꯤꯅ ꯑꯩꯁꯦ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯅ ꯈꯜꯂꯤ꯫ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯩ ꯆꯠꯀꯗꯕꯅꯤ꯫ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯉꯥꯡꯁꯤꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯆꯠꯄ ꯇꯥꯔꯦ꯫ ꯑꯉꯥꯡꯁꯤꯅ ꯅꯪꯕꯨ ꯊꯤꯔꯛꯂꯕꯗꯤ ꯑꯩ ꯗꯁꯥꯃꯨꯛ ꯇꯥꯔꯣꯏꯗ꯭ꯔꯥ? ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯤ ꯊꯣꯛꯀꯅꯤ? ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯇꯝꯕ ꯉꯝꯗꯦ꯫ ꯌꯦꯟꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯅꯣꯡꯗ꯭ꯔꯦꯝꯕ ꯌꯦꯟꯕꯤꯅ ꯈꯨꯝꯗꯅ ꯂꯩꯕꯗꯨꯗ ꯇꯨꯝꯐꯝ ꯁꯦꯝꯂꯒ ꯇꯨꯝꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯆꯥꯛꯇꯨ ꯆꯥꯔꯒ ꯑꯩꯒꯤ ꯏꯆꯥꯒ ꯇꯨꯃꯤꯟꯅꯔꯣ꯫ ꯑꯩ ꯉꯁꯤꯗꯤ ꯐꯛꯁꯤꯗ ꯊꯥꯔꯒ ꯇꯨꯝꯂꯒꯦ꯫ ꯅꯣꯡꯗ꯭ꯔꯦꯝꯕꯁꯨ ꯇꯨꯝꯂꯦ꯫ ꯌꯦꯟꯕꯤꯗꯤ ꯇꯨꯝꯗꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯛꯇꯨꯁꯨ ꯑꯃꯠꯇ ꯆꯥꯔꯝꯗꯦ꯫ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯁꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯅ ꯃꯃꯥꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ꯫ ꯑꯩꯅ ꯍꯌꯦꯡ ꯆꯠꯈ꯭ꯔꯕꯗꯤ ꯑꯉꯥꯡ ꯃꯆꯥꯁꯤꯒꯤ ꯄꯨꯟꯁꯤ ꯀꯝꯗꯧꯒꯅꯤ? ꯑꯁ, ꯈꯪꯗ꯭ꯔꯦꯗ꯫ ꯌꯦꯟꯕꯤꯅ ꯆꯥꯛꯇꯨ ꯆꯥꯗꯅ ꯇꯨꯝꯂꯤꯕ ꯍꯦꯟꯊꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯑꯉꯥꯡꯅꯣ! ꯑꯩꯕꯨ ꯏꯃꯥ ꯀꯧꯕ, ꯑꯩꯕꯨ ꯎꯔꯒ ꯍꯔꯥꯎꯖꯕ, ꯆꯥꯎꯊꯣꯛꯆꯔꯤꯕ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯁꯦ ꯋꯥꯍꯜꯂꯤ꯫ ꯑꯩꯗꯤ ꯑꯁꯦꯡꯕ ꯅꯪꯕꯨ ꯄꯣꯛꯄꯤꯕ ꯅꯃꯥ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯂꯩꯐꯝ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯦ꯫ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯌꯦꯟꯕꯤꯅ ꯍꯧꯒꯠꯂꯒ ꯀꯪꯂꯩ ꯈꯨꯟꯗꯨ ꯊꯥꯗꯣꯛꯈꯤꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯦꯟꯊꯣꯏꯕꯅ ꯌꯦꯟꯕꯤꯕꯨ ꯀꯧꯔꯛꯂꯦ꯫ ꯃꯄꯥꯗ ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯪꯕ ꯍꯧꯔꯛꯂꯦ꯫ ꯄꯥꯕꯥ, ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ? ꯑꯌꯨꯛꯁꯤꯗ ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯀꯗꯥꯏꯗꯁꯨ ꯆꯠꯇꯦ꯫ ꯃꯍꯥꯛ ꯊꯛꯅꯕ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯝꯕꯅ ꯌꯦꯟꯕꯤ ꯈꯨꯟ ꯑꯁꯤ ꯊꯥꯗꯣꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯌꯦꯟꯕꯤꯅ ꯆꯥꯛꯁꯨ ꯆꯥꯔꯝꯗꯕꯗꯨꯅ ꯍꯦꯟꯅ ꯉꯛꯂꯦ꯫ ꯅꯨꯄꯤꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕ ꯃꯥꯜꯂꯤ꯫ ꯏꯁꯤꯡꯁꯨ ꯊꯛꯇꯦ, ꯆꯥꯛꯁꯨ ꯆꯥꯗꯦ꯫ ꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯏꯁꯤꯡ ꯆꯥꯛ ꯑꯃꯠꯇ ꯆꯥꯗꯅ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕ? ꯃꯍꯥꯛ ꯂꯥꯏꯔꯦꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯆꯥ ꯍꯦꯟꯊꯣꯏꯕꯅ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ, ꯑꯗꯨꯕꯨ ꯍꯜꯂꯛꯄꯗꯤ ꯂꯩꯇꯦ꯫ ꯃꯥꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯃꯄꯥꯗ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯦ, ꯏꯃꯥ ꯊꯤꯕ ꯆꯠꯁꯦꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯍꯦꯟꯊꯣꯏ, ꯅꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯃꯍꯥꯛꯇꯣ ꯅꯪꯒꯤꯗꯃꯛꯇ ꯑꯆꯥꯄꯣꯠ ꯂꯩꯕ ꯆꯠꯈꯤꯕꯅꯦ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯅꯪꯒꯤꯗꯃꯛ ꯑꯆꯥꯄꯣꯠ ꯄꯨꯕꯤꯔꯛꯇꯣꯏꯅꯦ꯫ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯍꯦꯟꯊꯣꯏꯕꯅ ꯃꯃꯥ ꯅꯠꯇꯕ ꯌꯦꯟꯕꯤꯕꯨ ꯊꯤꯔꯛꯄꯁꯤ ꯈꯪꯗꯕ ꯅꯠꯇꯦ꯫ ꯃꯁꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯃꯥꯗꯨ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯑꯁꯤꯕ ꯅꯨꯄꯥ ꯑꯅꯤ ꯊꯥꯔꯛꯇꯨꯅ ꯃꯆꯥꯕꯨ ꯑꯁꯤ ꯂꯩꯕꯥꯛꯇꯨꯗ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯃꯃꯥ ꯇꯥꯟꯊꯣꯏꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥ ꯅꯠꯇ ꯌꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯅꯤ ꯈꯟꯗꯨꯅ ꯊꯤꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯏꯆꯥ ꯍꯜꯂꯛꯄ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯌꯦꯟꯕꯤꯅ ꯏꯆꯥ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯅꯈꯣꯏ ꯑꯍꯤꯡꯕ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯂꯒ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯐꯝꯁꯤꯗ ꯄꯨꯔꯛꯎ꯫
ꯃꯖꯥꯏꯕꯦꯝꯃ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯁꯤꯕ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯑꯍꯤꯡꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯐꯥꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯗꯒꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯅ ꯍꯦꯟꯅ ꯀꯜꯂꯤꯕꯅꯤ ꯏꯆꯥꯁꯤꯅ ꯅꯣꯡꯃ ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯂꯥꯛꯄꯗ ꯃꯃꯥ ꯑꯩꯁꯦ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯃꯛꯅ ꯄꯣꯛꯂꯤꯕ ꯏꯆꯥꯁꯤ ꯀꯔꯝꯅ ꯊꯦꯝꯒꯗꯧꯔꯤꯕꯅꯣ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯅꯣꯡꯃ ꯑꯁꯤꯕ ꯂꯩꯕꯥꯛꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯂꯣꯏꯅ ꯇꯝꯕꯤꯒꯅꯤ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ ꯏꯕꯦꯝꯃ ꯇꯥꯟꯊꯣꯏ ꯃꯃꯥ ꯇꯥꯟꯊꯣꯏꯅ ꯑꯁꯤꯕ ꯅꯨꯄꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ ꯃꯥꯅ ꯍꯤꯡꯆꯥꯕ ꯑꯃꯒ ꯂꯣꯠꯅ ꯇꯥꯟꯅꯔꯒ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯑꯁꯤ ꯂꯩꯕꯥꯛꯇ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯈꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯐꯔꯦ ꯅꯪꯅ ꯅꯆꯥ ꯑꯁꯤ ꯑꯁꯤꯕ ꯂꯩꯕꯥꯛꯁꯤꯗ ꯄꯨꯔꯛꯄ ꯄꯥꯝꯂꯕꯗꯤꯅ ꯅꯆꯥ ꯑꯁꯤ ꯑꯩꯅ ꯆꯥꯊꯣꯛꯄ ꯇꯥꯔꯦ ꯃꯁꯤ ꯅꯪ ꯌꯥꯔꯕ꯭ꯔꯥ ꯏꯆꯥꯁꯦ ꯆꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯍꯤꯡꯆꯥꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯄꯨꯔꯛꯎ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ ꯅꯪ ꯀꯔꯤꯁꯨ ꯈꯪꯗꯦ ꯅꯆꯥ ꯑꯁꯤ ꯁꯤꯁꯨ ꯁꯤꯗꯅ ꯀꯔꯝꯅ ꯑꯁꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯃꯥꯅ ꯁꯤꯕ ꯀꯥꯟꯗ ꯈꯛꯇ ꯑꯁꯤꯕ ꯂꯩꯕꯥꯛꯁꯤꯗ ꯂꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯟꯅ ꯁꯤꯍꯟꯕ ꯇꯥꯏ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯃꯃꯥ ꯑꯗꯨꯅꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯆꯥ ꯍꯦꯟꯊꯣꯏꯕ ꯑꯗꯨꯕꯨ ꯍꯥꯠꯂꯒ ꯆꯥꯊꯣꯛꯄꯤꯕ ꯄꯥꯝꯂꯝꯗꯦ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯆꯥ ꯑꯁꯤ ꯂꯩꯕꯥꯛꯇ ꯄꯨꯔꯛꯀꯗꯒꯦ ꯈꯟꯗꯨꯅꯇ ꯂꯩꯈꯤ ꯑꯁꯣꯝꯗꯅ ꯂꯥꯏꯔꯦꯝꯕꯤ ꯌꯦꯡꯕꯤꯅ ꯑꯇꯣꯞꯄ ꯈꯨꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯐꯠꯇꯕ ꯇꯧꯕ ꯃꯤꯁꯤꯡ ꯂꯩꯅꯥ ꯑꯃꯅ ꯅꯥꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛꯄꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯏꯔꯦꯝꯕꯤ ꯌꯦꯡꯕꯤ ꯇꯥꯏꯕꯪꯗ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤꯕ ꯇꯥꯈꯤ ꯃꯥꯅ ꯍꯟꯗ꯭ꯔꯤꯉꯩꯗ ꯀꯪꯂꯩ ꯈꯨꯟꯗ ꯑꯃꯨꯛ ꯆꯠꯄ ꯄꯥꯝꯂꯝꯃꯤ ꯃꯥꯒꯤ ꯃꯤꯠꯇ ꯍꯦꯟꯊꯣꯏꯕꯕꯨ ꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯌꯦꯡꯕꯤꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯍꯦꯟꯊꯣꯏꯕꯒꯤ ꯑꯁꯦꯡꯕ ꯃꯃꯥꯗꯨ ꯎꯅꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏ ꯆꯤꯡꯈꯨꯕꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯠꯄ ꯌꯥꯗꯕꯅ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯂꯒ ꯑꯌꯥꯕ ꯅꯤꯖꯒꯦ ꯈꯟꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯌꯦꯡꯕꯤ ꯃꯇꯥꯁꯤꯡꯒ ꯂꯥꯏꯔꯩꯄꯥꯛꯇ ꯎꯅꯔꯦ ꯃꯪꯂꯩꯃ ꯑꯃꯁꯨꯡ ꯇꯦꯟꯊꯥ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯃꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯌꯦꯡꯕꯤꯒꯤ ꯋꯥꯔꯤ ꯃꯈꯣꯏꯅ ꯇꯥꯕ ꯄꯥꯝꯂꯝꯃꯤ ꯃꯔꯝꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯤꯡꯕꯅ ꯃꯇꯥ ꯑꯅꯤꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ ꯇꯦꯟꯊꯥꯅ ꯌꯦꯡꯕꯤ ꯅꯪꯒꯤꯗꯣ ꯍꯥꯟꯅ ꯇꯥꯁꯦ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯝꯗ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯩꯈꯣꯏꯒ ꯀꯌꯥꯝ ꯈꯦꯠꯅꯕꯒꯦ ꯃꯁꯛ ꯃꯇꯧ ꯀꯨꯆꯨ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ꯭ꯔꯥ ꯑꯩꯅ ꯇꯥꯏꯕꯪꯗ ꯆꯠꯄꯗꯣ ꯑꯩꯈꯣꯏ ꯂꯥꯏꯔꯩꯄꯥꯛꯀ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕ ꯂꯩ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯁꯨ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯁꯤꯕ ꯀꯥꯏꯅꯕꯁꯨ ꯂꯩ ꯍꯤꯡꯅꯕ ꯆꯥꯛ ꯏꯁꯤꯡꯁꯨ ꯊꯛꯂꯤ ꯆꯥꯔꯤ ꯃꯈꯣꯏꯒꯤ ꯃꯄꯣꯛꯇꯤ ꯑꯃꯨꯔꯛ ꯁꯤꯔꯕꯗꯤ ꯑꯃꯨꯛ ꯇꯥꯏꯕꯪꯗ ꯍꯜꯂꯛꯂꯔꯣꯏ ꯃꯪꯂꯩꯃꯅ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯨ ꯂꯩ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯕ ꯀꯔꯤ ꯃꯤꯡꯊꯣꯜꯅꯣ ꯑꯩꯗꯤ ꯉꯁꯤ ꯈꯛ ꯇꯥꯔꯤ ꯀꯔꯤꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯗ ꯏꯃꯥ ꯀꯧꯔꯤꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯩꯄꯥꯛꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯂꯩꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯏꯃꯥ ꯀꯧꯕꯤꯗꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯤꯁꯤꯡꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯄꯤꯕ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯄꯥꯝꯂꯦ ꯌꯦꯡꯕꯤꯅ ꯑꯩꯁꯨ ꯈꯪꯖꯗꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯂꯥꯏ ꯆꯤꯡꯈꯨꯕꯗ ꯍꯪꯕꯅ ꯐꯩ ꯑꯩꯅ ꯂꯥꯛꯄꯁꯤꯗꯤ ꯑꯁꯤꯕ ꯂꯩꯕꯥꯛꯇ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯃꯃꯥꯕꯨ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯇꯤꯜꯍꯟꯅꯕ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯇꯦꯟꯊꯥꯅ ꯌꯦꯡꯕꯤ ꯃꯗꯨꯗꯤ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏꯌꯦ ꯑꯁꯤꯕꯕꯨ ꯑꯃꯨꯛ ꯇꯥꯏꯕꯪꯗ ꯇꯤꯟꯍꯟꯕ ꯃꯇꯤꯛ ꯂꯩꯕ ꯂꯥꯏꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯈꯛꯇꯅꯦ ꯂꯥꯏ ꯆꯤꯡꯈꯨꯕꯁꯨ ꯉꯝꯒꯗꯕ ꯃꯇꯤꯛ ꯂꯩꯔꯣꯏꯌꯦ ꯅꯪ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯍꯥꯏꯗꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯃꯪꯂꯩꯃꯅ ꯌꯦꯡꯕꯤ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯍꯥꯏꯔꯨꯔꯅꯨꯀꯣ ꯑꯩꯗꯤ ꯏꯃꯥ ꯍꯥꯏꯕꯗꯨꯅꯤ ꯈꯪꯅꯤꯡꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯂꯥꯏ ꯆꯤꯡꯈꯨꯕꯗ ꯆꯠꯇꯕ ꯌꯥꯗꯦ ꯃꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯅꯨꯄꯤꯁꯤꯡꯅ ꯏꯃꯥ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜꯁꯤ ꯀꯔꯤꯒꯤ ꯄꯤꯔꯤꯕꯅꯣ ꯋꯥꯍꯪ ꯍꯪꯅꯕꯒꯤꯗꯃꯛ ꯂꯥꯏ ꯆꯤꯡꯈꯨꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯆꯤꯡꯈꯨꯕꯅ ꯅꯈꯣꯏ ꯑꯃꯨꯛ ꯂꯥꯛꯂꯦ ꯉꯁꯤꯗꯤ ꯀꯔꯤ ꯋꯥꯐꯝ ꯂꯩꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯌꯦꯡꯕꯤꯁꯨ ꯌꯥꯎꯔꯛꯂꯤ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯨꯕꯗꯨ ꯀꯔꯤ ꯁꯄꯥꯎ ꯂꯟꯄꯥꯎ ꯄꯨꯔꯛꯄꯒꯦ ꯏꯄꯥ ꯅꯤꯡꯊꯧ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯄꯨꯔꯛꯇꯦ ꯃꯈꯣꯏ ꯀꯥꯏꯅ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯍꯤꯡꯕ ꯃꯤ ꯀꯌꯥꯁꯨ ꯂꯩꯔꯤ ꯑꯩꯅ ꯆꯠꯄ ꯈꯨꯟ ꯀꯪꯂꯩ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯃꯆꯥꯒ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯕ ꯅꯨꯄꯥ ꯑꯃꯁꯨ ꯊꯦꯡꯅꯖꯩ
ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ, ꯑꯩꯗꯤ ꯑꯉꯥꯡ ꯃꯆꯥꯗꯣ ꯅꯨꯡꯁꯤꯖꯕꯅ ꯂꯣꯏꯔꯦ꯫ ꯃꯪꯂꯩꯃꯅ ꯏꯄꯥ ꯅꯤꯡꯊꯧ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯏꯇꯥ ꯌꯦꯟꯕꯤꯗ ꯍꯪꯂꯒ ꯃꯥꯁꯨ ꯈꯪꯗꯦ ꯍꯥꯏꯌꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯒꯤ ꯑꯇꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯅꯠꯇꯦ꯫ ꯅꯈꯣꯏ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯗꯤ ꯃꯁꯥꯃꯛꯀꯤ ꯏ ꯍꯛꯆꯥꯡ ꯇꯤꯟꯅꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯁꯦꯝꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯛꯆꯥꯡ ꯑꯅꯤ ꯇꯤꯟꯅꯗꯨꯅ ꯁꯦꯝꯕ ꯃꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯏꯃꯥ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯏꯄꯥ꯫ ꯌꯦꯟꯕꯤꯅ ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤꯒꯤ ꯏꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯏꯄꯥ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯁꯤ ꯅꯍꯥꯛꯅ ꯄꯣꯛꯄꯤꯕ꯭ꯔꯥ? ꯏ ꯍꯥꯏꯕ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗ ꯆꯦꯜꯂꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯍꯤ ꯑꯗꯨꯅꯤ꯫ ꯃꯈꯣꯏ ꯏꯒꯤ ꯃꯔꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯅꯛꯅꯔꯤꯕꯅꯤ, ꯃꯃꯥ ꯃꯆꯥ ꯑꯗꯨꯒ ꯃꯄꯥ꯫ ꯑꯩꯁꯦ ꯅꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯄꯟꯊꯧ ꯅꯠꯇꯦ, ꯄꯣꯛꯂꯛꯄ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯂꯩꯔꯝꯂꯕ ꯈꯨꯠꯁꯦꯝ ꯑꯃꯅꯤ꯫ ꯌꯦꯟꯕꯤꯅ ꯆꯤꯡꯈꯨꯕꯒꯤ ꯋꯥꯁꯤꯗ ꯃꯍꯥꯛ ꯃꯃꯥ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯇꯥꯏꯕꯪꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯅꯤꯡꯕ ꯄꯣꯛꯂꯤ꯫ ꯆꯤꯡꯈꯨꯕꯅ ꯍꯥꯏꯕꯒꯨꯝꯅ ꯃꯆꯥ ꯄꯣꯛꯅꯕ ꯂꯝꯕꯤ ꯊꯤꯔꯤ꯫ ꯌꯦꯟꯕꯤꯅ ꯍꯛꯆꯥꯡ ꯑꯅꯤ ꯇꯤꯟꯅꯕ, ꯀꯔꯤꯅꯣ ꯍꯛꯆꯥꯡ ꯑꯅꯤ? ꯑꯩ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯩ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯅ ꯐꯅꯤ ꯈꯜꯂꯤ꯫ ꯑꯩꯁꯨ ꯏꯆꯥ ꯑꯃ ꯄꯣꯛꯄ ꯄꯥꯝꯃꯤ꯫ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯑꯃꯨꯛ ꯇꯤꯟꯅꯔꯒꯦ꯫ ꯌꯦꯟꯕꯤ ꯇꯥꯏꯕꯪꯄꯥꯟꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯅꯣꯡꯗ꯭ꯔꯦꯝꯕꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄꯗ ꯅꯣꯡꯗ꯭ꯔꯦꯝꯕ ꯈꯛꯇ ꯃꯇꯣꯝꯇ ꯁꯨꯃꯥꯡꯗ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯍꯦꯟꯊꯣꯏꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ? ꯃꯥꯕꯨ ꯏꯃꯨꯡꯗ ꯂꯩꯕ ꯖꯥꯠꯂꯥ? ꯍꯦꯟꯊꯣꯏꯕ? ꯀꯔꯤꯒꯤ ꯑꯩꯒꯤ ꯁꯤꯈ꯭ꯔꯕ ꯍꯦꯟꯊꯣꯏꯕꯕꯨ ꯊꯤꯔꯤꯕꯅꯣ? ꯏꯆꯥꯒ ꯀꯥꯏꯅꯕꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯀꯔꯤꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯌꯨꯝꯗ ꯊꯨꯡꯂꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯏꯆꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯈ꯭ꯔꯦ꯫ ꯌꯦꯟꯕꯤꯅ ꯍꯦꯟꯊꯣꯏꯕ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯗ ꯃꯍꯥꯛ ꯅꯤꯡꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯅꯣꯡꯗ꯭ꯔꯦꯝꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯌꯦꯟꯕꯤꯅ ꯂꯥꯏ ꯆꯤꯡꯈꯨꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯥꯅ ꯅꯣꯡꯗ꯭ꯔꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯟꯊꯣꯏꯕ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕꯗꯨ ꯑꯃꯨꯛ ꯇꯥꯏꯕꯪꯗ ꯄꯨꯔꯛꯅꯕ ꯇꯛꯁꯤꯟꯕ ꯑꯁꯤꯅꯤ꯫ ꯏꯕꯦꯝꯃ ꯌꯦꯟꯕꯤ, ꯀꯔꯤꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ? ꯂꯥꯏꯔꯦꯝꯕꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯕ ꯎꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯇꯧ ꯇꯝꯂꯕ꯭ꯔꯥ? ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ, ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯎꯕꯗ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯁꯣꯛꯂꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯕꯗꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯄꯤꯗꯨꯅ ꯍꯦꯟꯊꯣꯏꯕ ꯀꯧꯕ ꯑꯉꯥꯡ ꯃꯆꯥꯗꯣ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯄꯨꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯆꯥ ꯀꯥꯏꯅꯔꯕ ꯃꯄꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯎꯔꯒ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯌꯦꯟꯕꯤ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯇꯥꯏꯕꯪꯄꯥꯜ ꯍꯥꯏꯕꯁꯤꯗꯤ ꯄꯣꯛꯄ ꯁꯤꯕ ꯀꯥꯏꯅꯕ ꯑꯁꯤꯅꯤ꯫ ꯁꯤꯈ꯭ꯔꯕ, ꯀꯥꯏꯅꯈ꯭ꯔꯕ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯇꯤꯟꯍꯟꯕ ꯌꯥꯗꯦ꯫ ꯇꯤꯟꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯤ ꯂꯥꯏ ꯑꯣꯏꯔꯤꯕꯅꯣ? ꯂꯥꯏ ꯑꯣꯏꯔꯨꯕꯒꯤ ꯀꯔꯤ ꯃꯇꯤꯛ ꯂꯩꯔꯤꯕꯒꯦ? ꯌꯦꯟꯕꯤ, ꯑꯉꯥꯡ ꯃꯆꯥꯗꯨ ꯑꯁꯤ ꯂꯩꯕꯥꯛꯇ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯇꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯀꯔꯝꯅ ꯑꯃꯨꯛ ꯀꯥꯏꯅꯍꯟꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯕꯨ ꯍꯧꯅ ꯁꯥꯔꯣ꯫ ꯃꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗꯦ꯫ ꯑꯁꯤ ꯂꯩꯕꯥꯛꯇ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯑꯄꯣꯛꯄꯤꯒ ꯇꯤꯟꯅꯈ꯭ꯔꯦ ꯈꯪꯕꯗ ꯌꯦꯟꯕꯤꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯃꯆꯥ ꯀꯥꯏꯅꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯑꯩ ꯊꯦꯝꯕ ꯆꯠꯅꯤꯡꯉꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯉꯣꯟꯗ ꯇꯝꯕꯤꯒꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯇꯝꯕꯤꯗꯣꯏꯁꯤ? ꯅꯍꯥꯛ ꯇꯥꯏꯕꯪꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯊꯃꯣꯏ ꯁꯣꯛꯄ, ꯃꯈꯣꯏꯅ ꯀꯞꯄ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯤꯖꯕ, ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯥ? ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯕꯗꯤ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯁꯤꯈ꯭ꯔꯕ ꯃꯆꯥꯗꯣ ꯑꯁꯤ ꯂꯩꯕꯥꯛꯇ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯇꯤꯟꯅꯈ꯭ꯔꯦ, ꯃꯁꯤꯗꯪꯗꯤ ꯇꯝꯕ ꯆꯠꯆꯒꯦ꯫ ꯑꯩꯕꯨ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯆꯤꯡꯈꯨꯕꯅ ꯌꯦꯟꯕꯤꯕꯨ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯃꯔꯤ ꯊꯝꯂꯕꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯈꯪꯏ꯫ ꯑꯗꯨꯅ ꯃꯥꯕꯨ ꯆꯠꯇꯅꯕ ꯈꯥꯝꯂꯤꯕꯅꯤ꯫ ꯐꯔꯦ, ꯁꯣꯏꯗꯅꯗꯤ ꯍꯜꯂꯛꯎꯀꯣ꯫ ꯃꯈꯣꯏꯒ ꯇꯤꯟꯅꯔꯕ ꯅꯪ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯊꯥꯖꯗꯦ꯫
ꯂꯥꯏ ꯆꯤꯡꯈꯨꯕꯒꯤ ꯌꯥꯊꯪꯅ ꯌꯦꯡꯕꯤ ꯑꯃꯨꯛ ꯅꯣꯡꯗ꯭ꯔꯦꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯍꯦ ꯅꯨꯄꯥ, ꯁꯤꯈ꯭ꯔꯕ ꯅꯆꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ꯫ ꯁꯤꯈ꯭ꯔꯕ ꯅꯆꯥꯅꯨꯄꯥꯗꯣ ꯑꯁꯤ ꯂꯩꯕꯥꯛꯇ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯒ ꯇꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯌꯇꯥꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯇꯝꯒꯦꯅ ꯑꯩꯁꯦ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯩ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯆꯠꯇꯕ ꯌꯥꯗꯦ꯫ ꯂꯥꯏ ꯆꯤꯡꯈꯨꯕꯒꯤ ꯑꯌꯥꯕ ꯅꯤꯖꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩ ꯆꯠꯂꯦ꯫ ꯌꯦꯡꯕꯤ ꯄꯥꯏꯒꯦ ꯇꯧꯕꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯀꯧꯗꯨꯅ ꯂꯩꯕ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯃꯥꯕꯨ ꯄꯥꯏꯍꯟꯕ ꯉꯝꯗꯦ꯫ ꯍꯦ ꯅꯨꯄꯥ, ꯑꯩ ꯂꯥꯏꯔꯩꯄꯥꯛꯇ ꯍꯜꯂꯔꯣꯏ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯗꯪ ꯂꯩꯖꯔꯒꯦ꯫ ꯑꯩꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥ ꯁꯤꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯑꯩꯒꯤ ꯏꯆꯥꯕꯨ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯄꯨꯔꯛꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯅꯪꯒꯤ ꯅꯊꯛꯇ ꯌꯥꯝꯅ ꯁꯥꯎꯔꯛꯀꯅꯤ꯫ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯍꯦ ꯅꯨꯄꯥ, ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯃꯤꯁꯛꯇꯨ ꯑꯣꯏꯅꯤꯡꯕꯅ ꯑꯩꯅ ꯂꯥꯏ ꯆꯤꯡꯈꯨꯕꯗ ಮಿನꯝꯗꯨꯅ ꯑꯃꯨꯛ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯩꯗꯤ ꯁꯨꯞꯅꯒꯤ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯅꯪꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯪ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯅꯨꯄꯤꯁꯤꯡꯅ ꯈꯥꯡꯂꯤꯕ ꯆꯩꯅꯥꯁꯦ ꯅꯪ ꯈꯥꯡꯕ ꯉꯝꯒꯗ꯭ꯔꯥ? ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯃꯅ ꯍꯦꯛꯇ ꯐꯪꯗꯦ꯫ ꯀꯔꯤ ꯆꯩꯅꯥ ꯈꯥꯡꯂꯤꯕꯅꯣ? ꯑꯩ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯩꯁꯨ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯃꯤ, ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯅꯨꯄꯤꯁꯤꯡꯗꯒꯤ ꯇꯥꯗꯅ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯅꯤꯡꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯌꯦꯡꯕꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯍꯧꯔꯤ꯫ ꯃꯇꯝ ꯁꯥꯡꯅ ꯅꯣꯡꯗ꯭ꯔꯦꯝꯕꯒ ꯂꯩꯔꯨꯕꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯂꯤ꯫ ꯀꯪꯂꯩ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯗ꯭ꯔꯦꯝꯕꯒꯤ ꯂꯣꯏꯅꯕꯤ ꯌꯦꯡꯕꯤꯕꯨ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯂꯝꯒꯤ ꯅꯨꯄꯤꯅꯣ ꯍꯪꯅꯔꯝꯃꯤ꯫ ꯈꯨꯟꯗꯨꯒꯤ ꯄꯥꯈꯪꯁꯤꯡꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯂꯨꯍꯣꯡꯂꯦ꯫ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯐꯪꯗꯅ ꯂꯩꯔꯤ꯫ ꯁꯩꯗ ꯌꯥꯝ ꯄꯦꯟꯗꯦ꯫ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯀꯪꯂꯩ ꯈꯨꯟꯒꯤ ꯄꯥꯈꯪ ꯑꯩꯈꯣꯏꯁꯦ? ꯊꯥ ꯈꯔ ꯂꯩꯔꯒ ꯌꯦꯡꯕꯤ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯉꯥꯡ ꯃꯤꯇꯝꯂꯦ ꯈꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯩꯅꯥ ꯈꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯇꯥꯏꯕꯪꯒꯤ ꯅꯨꯄꯤꯁꯤꯡꯅ ꯑꯁꯨꯛ ꯅꯥꯔꯕ ꯆꯩꯅꯥ ꯑꯁꯤ ꯈꯥꯡꯗꯨꯅ ꯑꯉꯥꯡ ꯎꯅꯕꯁꯦ ꯀꯌꯥꯗ ꯅꯥꯔꯤꯕ ꯆꯩꯅꯥꯅꯣ? ꯌꯥꯝꯅ ꯑꯈꯥꯡ ꯀꯜꯂꯤꯗ ꯇꯥꯏꯕꯪꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ꯫ ꯌꯦꯡꯕꯤ ꯑꯉꯥꯡ ꯎꯅꯕ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯃꯍꯥꯛ ꯑꯅꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯍꯦ ꯅꯨꯄꯥ, ꯑꯁꯨꯛ ꯅꯥꯔꯤꯕ ꯆꯩꯅꯥ ꯑꯁꯤ ꯀꯌꯥꯗ ꯅꯥꯔꯤꯕ? ꯁꯪꯁꯥꯔꯁꯤꯗ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯥꯕ ꯆꯩꯅꯥ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯔꯤꯕ ꯆꯩꯅꯥꯗꯤ ꯑꯉꯥꯡ ꯎꯅꯕ ꯃꯇꯝ ꯑꯁꯤꯗꯅꯤ꯫ ꯑꯈꯥꯡ ꯀꯜꯂꯨ ꯌꯦꯡꯕꯤ꯫ ꯅꯣꯡꯗ꯭ꯔꯦꯝꯕꯅ ꯌꯦꯡꯕꯤꯕꯨ ꯑꯉꯥꯡ ꯎꯅꯅꯕ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯥꯏꯕꯤ ꯀꯧꯈꯤ꯫ ꯃꯥꯏꯕꯤꯁꯤꯡꯒꯤ ꯃꯇꯦꯡꯅ ꯌꯦꯡꯕꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯂꯤ꯫ ꯃꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯁꯥꯗ ꯃꯤꯇꯝꯗꯨꯅ ꯃꯤꯑꯣꯏꯕ ꯎꯕ ꯐꯪꯕꯁꯤꯗꯤ ꯑꯉꯛꯄ ꯑꯃꯅꯤ꯫ ꯑꯅꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯄꯣꯛꯄ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯌꯦꯡꯕꯤꯅ ꯃꯆꯥꯅꯨꯄꯥ ꯃꯔꯣꯜ ꯊꯣꯛꯄ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯀꯔꯝ ꯀꯥꯟꯗ ꯃꯔꯣꯜ ꯊꯣꯛꯀꯅꯤ ꯈꯟꯕꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯥ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯃꯔꯣꯜ ꯊꯣꯛꯇꯣꯏꯅꯣ? ꯃꯥꯅ ꯑꯩꯕꯨ ꯏꯃꯥ ꯀꯧꯔꯛꯄꯁꯤꯅꯤ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕꯁꯤ꯫ ꯆꯍꯤ ꯀꯌꯥ ꯋꯥꯠꯂꯤꯕꯒꯦ ꯃꯔꯣꯜ ꯊꯣꯛꯀꯗꯕ? ꯀꯨꯏꯔꯔꯣꯏ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯔꯣꯜ ꯊꯣꯛꯄ ꯍꯧꯔꯅꯤ꯫ ꯋꯥꯔꯕꯁꯨ ꯉꯥꯏꯔꯣ꯫ ꯌꯦꯡꯕꯤꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯆꯍꯤ 1-2 ꯐꯥꯔꯛꯄ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯆꯥꯎꯔꯛꯂꯤ, ꯀꯞꯄ ꯍꯧꯔꯛꯂꯤ, ꯃꯃꯥꯒꯤ ꯃꯁꯛ ꯈꯪꯂꯛꯂꯤ꯫ ꯑꯉꯥꯡꯗꯨꯅ ꯃꯥꯕꯨ ꯎꯕꯗ ꯍꯔꯥꯎꯕ ꯅꯣꯛꯄꯗꯨꯗ ꯌꯦꯡꯕꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯇꯤꯟꯅꯕꯁꯦ ꯑꯉꯛꯄ ꯉꯥꯛꯇꯅꯤ꯫ ꯏꯆꯥꯁꯤꯅ ꯑꯩꯕꯨ ꯂꯩꯇꯕ ꯃꯇꯝꯗ ꯀꯞꯄ, ꯃꯃꯥ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯄ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯟꯁꯤꯗꯒꯤ ꯍꯦꯜꯂꯤ꯫ ꯏꯆꯥꯁꯤꯒꯤ ꯃꯤꯡ ꯍꯦꯟꯊꯣꯏꯕ ꯑꯃꯨꯛ ꯊꯣꯟꯕꯤꯒꯅꯤ꯫ ꯏꯆꯥꯁꯦ, ꯅꯪꯅ ꯄꯥꯝꯕ ꯃꯤꯡ ꯑꯃ ꯊꯣꯟꯕꯤꯔꯣ꯫ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯤꯅ ꯌꯥꯝꯅ ꯀꯤꯒꯗꯕ ꯃꯤꯡ ꯑꯃ ꯍꯦꯛꯇ ꯊꯣꯟꯕꯤꯔꯣ꯫ ꯑꯩꯅ ꯈꯟꯕꯗ ꯁꯤꯈ꯭ꯔꯕ ꯍꯦꯟꯊꯣꯏꯕꯒꯤ ꯃꯤꯡꯁꯦ ꯄꯥꯝꯃꯤ꯫ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯏꯆꯥꯁꯦ ꯍꯦꯟꯊꯣꯏꯕ ꯊꯣꯟꯕꯤꯔꯁꯤ꯫ ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯃꯤꯡ ꯊꯣꯟꯕ ꯍꯧꯅꯗꯦ꯫ ꯑꯃ ꯊꯣꯟꯕꯤꯁꯤ꯫ ꯄꯥꯟꯊꯣꯏꯕ ꯍꯥꯏꯅꯁꯨ ꯊꯣꯟꯅꯤꯡꯉꯤ꯫ ꯑꯗꯨꯁꯨ ꯌꯥꯏ, ꯄꯥꯟꯊꯣꯏꯕ ꯑꯗꯨꯝ ꯊꯣꯟꯕꯤꯔꯁꯤ꯫
ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯄꯥꯟꯊꯣꯏꯕ ꯃꯔꯣꯜ ꯊꯣꯛꯄ ꯍꯧꯔꯦ꯫ ꯃꯥꯅ ꯃꯃꯥꯕꯨ ꯀꯧꯕ ꯍꯧꯔꯦ꯫ ꯃꯁꯤꯅ ꯌꯦꯟꯕꯤꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥ ꯌꯦꯟꯕꯤ ꯑꯣꯏꯔꯦ꯫ ꯂꯥꯏꯔꯩꯄꯥꯛꯇꯅ ꯌꯦꯟꯕꯤꯒꯤ ꯃꯇꯥꯁꯤꯡꯅ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯥꯅ ꯍꯜꯂꯛꯄ ꯊꯦꯡꯂꯛꯄꯗꯨꯗ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯃꯥꯅ ꯌꯦꯟꯕꯤꯒꯤ ꯃꯇꯥ ꯃꯪꯂꯩꯃꯒ ꯇꯦꯟꯊꯥꯒꯕꯨ ꯀꯧꯔꯦ꯫ ꯅꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪꯗ ꯆꯠꯇꯨꯅ ꯌꯦꯟꯕꯤꯅ ꯀꯔꯤꯒꯤ ꯂꯥꯏꯔꯩꯄꯥꯛꯇ ꯍꯜꯂꯛꯇꯕꯅꯣ ꯃꯔꯝ ꯊꯤꯔꯛꯎ꯫ ꯃꯥꯅ ꯂꯥꯏꯔꯩꯄꯥꯛꯇ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯔꯝꯅ ꯀꯪꯂꯩ ꯍꯥꯏꯕ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯂꯣꯏꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ꯫ ꯆꯠꯇꯨꯅ ꯃꯥꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯍꯜꯂꯛꯅꯕ ꯍꯥꯏꯔꯨꯆꯣ꯫ ꯃꯪꯂꯩꯃꯒ ꯇꯦꯟꯊꯥꯒ ꯌꯦꯟꯕꯤꯅ ꯂꯩꯔꯤꯕ ꯀꯪꯂꯩ ꯍꯥꯏꯔꯤꯕ ꯈꯨꯟꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯌꯦꯟꯕꯤꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯄꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯌꯦꯟꯕꯤ, ꯂꯥꯏ ꯆꯤꯡꯈꯨꯕ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯅꯪꯅ ꯀꯔꯤ ꯇꯧꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯇ ꯍꯜꯂꯛꯄ ꯊꯦꯡꯂꯤꯕꯅꯣ? ꯇꯦꯟꯊꯥꯅ: ꯅꯪꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯃꯆꯥꯗꯨꯗꯤ ꯀꯅꯥꯒꯤ? ꯑꯉꯥꯡ ꯑꯗꯨ ꯊꯅꯝꯂꯒ ꯑꯩꯈꯣꯏ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯂꯁꯤ꯫ ꯑꯩꯅ ꯄꯝꯂꯤꯕ ꯑꯉꯥꯡꯁꯤ ꯀꯅꯥꯅꯤ ꯈꯟꯕꯒꯦ? ꯑꯩꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯊꯅꯝꯂꯒ ꯂꯥꯏꯔꯩꯄꯥꯛꯇ ꯂꯥꯏꯅ ꯆꯠꯀꯅꯤ ꯈꯟꯕ꯭ꯔꯥ? ꯌꯦꯟꯕꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯇꯦꯟꯊꯥ ꯁꯥꯎꯔꯦ꯫ ꯃꯥꯅ ꯌꯦꯟꯕꯤꯅ ꯄꯝꯂꯤꯕ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯅꯝꯗꯨꯅ ꯃꯈꯨꯠꯇꯒꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯪꯂꯩꯃꯅ: ꯌꯦꯟꯕꯤ, ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯔꯦ꯫ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯈꯪꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯣꯜꯍꯟꯈ꯭ꯔꯒꯅꯤ꯫ ꯇꯦꯟꯊꯥꯅ: ꯌꯦꯟꯕꯤ, ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯉꯥꯡꯁꯤꯒꯤ ꯃꯄꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯃꯥꯅ ꯍꯜꯂꯛꯄ ꯉꯥꯏꯈꯤꯁꯤ ꯃꯪꯂꯩꯃ꯫ ꯅꯄꯥꯗꯣ ꯍꯦꯛ ꯍꯜꯂꯛꯄꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯄꯥꯗ ꯁꯤꯟꯅꯔꯝꯂꯒ ꯏꯇꯥ ꯌꯦꯟꯕꯤꯕꯨ ꯄꯨꯁꯤ꯫ ꯑꯩꯒꯤ ꯏꯃꯛ ꯑꯣꯏꯔꯤꯕ ꯑꯩꯅ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯄ ꯃꯇꯝꯗ ꯈꯥꯡꯈꯤꯕ ꯆꯩꯅꯥꯁꯤꯡ ꯑꯗꯣ ꯅꯈꯣꯏꯅ ꯈꯪꯕꯤꯔꯕꯗꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯈꯪꯒꯅꯤ꯫ ꯑꯩ ꯏꯆꯥꯁꯤꯒ ꯀꯥꯏꯅꯕ ꯌꯥꯔꯣꯏ꯫ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯁꯅꯨ꯫ ꯑꯩ ꯏꯆꯥ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇ꯭ꯔꯤ꯫ ꯃꯇꯥ ꯃꯪꯂꯩꯃꯒ ꯇꯦꯟꯊꯥꯒꯁꯨ ꯌꯦꯟꯕꯤꯒꯤ ꯃꯆꯥꯅ ꯃꯇꯥ ꯌꯦꯟꯕꯤꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯕꯗꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯥꯀꯜ ꯑꯃꯗ ꯂꯣꯠꯅ ꯈꯟꯅꯔꯝꯃꯤ꯫ ꯇꯦꯟꯊꯥꯅ: ꯏꯇꯥ, ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪꯁꯤꯗ ꯂꯩꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯅꯨꯄꯥ ꯊꯤꯗꯨꯅ ꯏꯇꯥ ꯌꯦꯟꯕꯤꯒ ꯅꯛꯅꯗꯨꯅ ꯂꯩꯕꯅ ꯐꯔꯒꯅꯤ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯇꯥꯅꯤ꯫ ꯑꯩꯈꯣꯏ ꯊꯥꯗꯣꯛꯅꯕ ꯌꯥꯗꯦ꯫ ꯂꯥꯏꯔꯩꯄꯥꯛꯇꯔꯥ ꯇꯥꯏꯕꯪꯗꯔꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯇꯥ ꯑꯣꯏꯁꯤ꯫ ꯃꯪꯂꯩꯃꯅ ꯇꯦꯟꯊꯥꯒꯤ ꯋꯥꯐꯝꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏꯔꯩꯄꯥꯛꯇ ꯍꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯌꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯇꯦꯟꯊꯥꯅ: ꯌꯦꯟꯕꯤ, ꯅꯪꯅ ꯃꯃꯥ ꯑꯣꯏꯕꯒꯨꯝꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯒ ꯇꯤꯟꯅꯔꯒ ꯃꯃꯥ ꯑꯃ ꯑꯣꯏꯖꯗꯨꯅ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯒꯦꯅ ꯈꯜꯂꯤ꯫ ꯏꯇꯥꯈꯣꯏ ꯂꯥꯏꯒꯤ ꯁꯥꯞ ꯐꯪꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯥꯏꯔꯩꯄꯥꯛꯇ ꯍꯜꯂꯣ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯔꯝꯅ ꯇꯥꯏꯕꯪꯁꯤꯗ ꯊꯅꯝꯗꯧꯔꯤꯕꯅꯣ? ꯆꯠꯂꯁꯤ ꯍꯥꯏꯔꯕꯁꯨ ꯑꯣꯏꯊꯣꯛꯇ꯭ꯔꯦ ꯍꯥꯏ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯉꯩꯗ ꯅꯣꯡꯗ꯭ꯔꯦꯝꯕꯁꯨ ꯂꯥꯛꯂꯦ꯫ ꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛ ꯐꯖꯔꯕ ꯂꯤꯛ ꯄꯨꯕꯤꯔꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯌꯨꯝꯗ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯡꯗ꯭ꯔꯦꯝꯕꯅ: ꯌꯦꯟꯕꯤ, ꯃꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯃꯈꯣꯏ ꯂꯥꯏꯔꯦꯝꯕꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯑꯩꯕꯨ ꯂꯧꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯀꯗꯥꯏ? ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯅꯪ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯀꯧꯔꯕꯗꯤ ꯆꯠꯄꯅ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯍꯦ ꯅꯨꯄꯥ, ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ? ꯑꯩꯅ ꯏꯆꯥ ꯅꯨꯡꯁꯤꯕꯒꯨꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯂꯕꯗꯤ ꯂꯥꯏ ꯆꯤꯡꯈꯨꯕꯗꯣ ꯀꯤꯔꯝꯂꯣꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏ ꯑꯣꯏꯔꯤꯕ ꯑꯩꯅ ꯑꯅꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯄꯣꯛꯄ ꯏꯆꯥꯁꯦ ꯀꯔꯝꯅ ꯀꯥꯏꯅꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯏꯆꯥ ꯍꯦꯟꯊꯣꯏꯕ ꯀꯥꯏꯅꯕ ꯃꯇꯝꯗ ꯅꯪ ꯀꯔꯤ ꯍꯥꯏ ꯅꯤꯡꯁꯤꯡꯉꯨ꯫ ꯌꯦꯟꯕꯤꯅ ꯌꯥꯝꯅ ꯆꯦꯠꯅ ꯂꯦꯞꯄꯗꯨꯗ ꯅꯣꯡꯗ꯭ꯔꯦꯝꯕꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯗ꯭ꯔꯦꯝꯕꯅ: ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯩ ꯂꯥꯏ ꯆꯤꯡꯈꯨꯕꯕꯨꯗꯤ ꯀꯤꯖꯩ꯫ ꯃꯥꯒꯤ ꯁꯥꯞ ꯑꯩꯈꯣꯏꯗ ꯇꯥꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯕ ꯇꯥꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯥ ꯑꯅꯤꯗꯨ ꯂꯥꯏꯔꯩꯄꯥꯛꯇ ꯍꯜꯂꯦ꯫ ꯃꯈꯣꯏꯅ ꯆꯤꯡꯈꯨꯕꯗ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯆꯤꯡꯈꯨꯕꯅꯁꯨ ꯌꯦꯟꯕꯤꯕꯨ ꯇꯥꯏꯕꯪꯗ ꯑꯗꯨꯝ ꯇꯤꯟꯈ꯭ꯔꯁꯅꯨ ꯍꯥꯏ